Immune system mapanggal kangkhatanaba chaba yaba chinjaksing khangminasi. Article asi huyalan pau sigi loksing pukai gi kalamdagi lokhatchabane. Aikhoina haksang phana amadi tinjang kaijangdana laina bohodabada aikhoigi immune system mapanggal kanna lehenba mathau tai. Immune system mapanggal kanna lehenanabagi damak akhang ahi amadi doctor singa tanaduna mamal tangba food supplement kaya laiduna chanare. Adubu senthok lambi watpa miyoi singde atang bachinjak sing laiduna chaba ngamdabagi awaba kaya mayok na re. Adubu aikhoina immune system mapanggal kangkhathanana bohonabada mamal yamna tangba diet sing laiduna sadrabasu yai. Aikhoigi akoibada laina amadi mamal hongna phangba mana masing amadi haira chabana immune system mapanggal kangkhathanba yai haina thiziloi kaya na phongdoknarakpa leire. Amaromda aikhoi isana di khangjadaba dubu aikhoina numit khudingi chanariba chinjaksingda immune system mapanggal kangkhathanba ngamba kaya yaure. Mamal hongna amadi aikhoigi akoibada marang kaina phangba immune system mapanggal kanna lehenbada mateng oiba chinjaksing adugi matangda khangminase. Ahanbada chanam hairiba maroi mapang makhalase aikhoina numit khudingi chanariba amane. Adubu masina piriba kanabasing adugi matangdadi aikhoina khangde amade nongmata khangnabasu honarude. Aikhoina khangliba haibabu chanam chabana haksangda kanaba pi haibasi khaktane. Adubu piriba kanaba ase karino haibasu khangde. Chanamda immune boost tawba ngamba sulfur gi chang asi yamna yawe. Ngallingai matamdagi hauraga chanam chabana laina tina kayadagi ngakthokpa ngamhali haibagi thajanabasu leire. Chanam sang naina chabana artery sing phunjilakpa thingba ngami amade blood pressure nemba miyoi singdasu kanaba pi haire. Adumoinamak blood pressure nemba miyoi singna chanam chabada kanaba pi haibagi matangda akhang hai singna chap chaba khudamga konana haibadi leitre. Ani subada broccoli chaban haksangi immune mapanggal kangkhatna lahenbada chawna mateng pange. Maramdi broccoli da mineral amadi vitamin sing marang kaina yawe. Masida yawriba vitamin sing de vitamin A, vitamin C amasung vitamin E ne. Masigi mathakta fiber amadi antioxidant su yawe. Aikhoina sanadiba khwaidagi phaba amade haksangda kanaba piba asangba mana masinggi manungda broccoli su amane. Broccoli thongba natraga ngauba matamda yamna munna thongba amade ngauroidabane. Amaromda broccoli thongduna natraga ngauduna chabagi mahutta steam tawbana khwaidagi hena fai haire. Ahum subada sing malemgi miyoi ayamba sing ngasi pamna chanai haina lawba yai. Aikhoigi lamdam masidasu sing ngasi yamna kaman oina sizinaba maroi mapang singi manungda amane. Sa nga thongba amadi kangsoi thongbada sing ngasi hapnai. Sing ngasi marang kaina phangi amadi mamal su honge. Adubu aikhoina numit khudingi chariba singna piba kanaba singi matangda aikhoi khangminase. Sing sabna inflammation hanthanba ngami amade inflammation ga mari leinaba anaba sing control tawba ngamme. Khanau nungaheli amadi oningba masung kok ngauba suphan mangami haina thiziloi singna phongdokna re. Masigi mathakta matam kuina naduna laklaba anaba singgi chaina amade cholesterol hanthanbada su mateng pangi haire. Mathakta pankhriba ahum ase chang naina charabade aikhoina haksangi immune system mapanggal kanna lehenbada chawna mateng pangane. Masi matam sangna thigadaba natte aikhoigi akoibada marang kaina phangba ngaktane. Adubu chaba matamda chang amada chagadabane. Henjinna chabana haksangda kanaba pibagi mahutta amangba ohelakpasu yai. Amaromda hairiba singasi nataba aikhoigi yum ingkholda marang kaina hauba amade kaithelda laina phangba chinja kayasu leire. Maming oina kharadang palabada palang sak, green tea, yaingang, numitlay maru, awathabe, champra amadi komla chang naina chaba sukanaba yamna pe. Makhoina piriba kanaba singadugi matang na Mathangi edition da amuk aikhoi khangminarase. Article asi reliable source da yumpham oiraga phongbane. Adubu masina medical professional singi pauta ke mahut sinna bahona badinatte. Aroi bada tabi riba pumnamakpu thagatjare.